잠깐만, 컴팍트하니 잠깐만. ꯃꯣꯏꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯥꯏꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯕꯀꯣ ꯑꯗꯨꯅ ꯑꯩ ꯉꯁꯤꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯒꯦꯅ ꯇꯧꯔꯤꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯑꯩꯈꯣꯏ ꯁꯤꯒ ꯂꯩꯅꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯀꯣꯏꯕ ꯆꯠꯅꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯃꯥ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕꯀꯣ ꯃꯥ ꯂꯥꯛꯄꯒ ꯑꯩꯅ ꯍꯥꯏꯗꯣꯏꯅꯦ ꯑꯩ ꯍꯧꯖꯤꯛ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦ ꯔꯦꯗꯤ ꯑꯣꯏꯔꯦ ꯀꯣꯏꯕ ꯄꯨꯖꯃꯣ ꯍꯥꯏꯅ ꯑꯩ ꯆꯥꯛꯀ ꯊꯣꯡꯉꯣꯏꯗꯣꯏꯅꯦꯕ ꯏꯁꯧ ꯂꯥꯡꯖꯟꯅꯗꯣꯏꯅꯦ ꯑꯗꯣ ꯃꯥꯒꯤ ꯔꯤꯑꯦꯛꯁꯟꯗꯣ ꯀꯃꯥꯏꯅ ꯇꯧꯕꯗꯣ ꯌꯦꯡꯉꯁꯦ ꯑꯗꯨꯒ ꯁꯥꯎꯕꯗꯤ ꯁꯥꯎꯔꯛꯇꯣꯏꯅꯦ ꯑꯩ ꯈꯪꯉꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩ ꯍꯧꯖꯤꯛ ꯃꯀꯣꯛ ꯃꯔꯨ ꯇꯨꯝꯗꯣꯛꯅ ꯂꯣꯏꯕꯇ ꯉꯥꯏꯔꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯥꯛ ꯂꯥꯛꯑꯒ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯛꯑꯒꯦ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯑꯩꯅ ꯆꯥꯛꯁꯨ ꯅꯝꯅ ꯊꯣꯡꯍꯟꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝ ꯐꯠꯇꯕ ꯀꯃꯦꯟ ꯄꯤꯕꯤꯔꯛꯀꯅꯣ ꯃꯉꯣꯟꯗ ꯑꯗꯨꯝ ꯊꯣꯡꯍꯜꯂꯒꯁꯨ ꯑꯩꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯀꯃꯦꯟꯇ ꯃꯥꯒꯤ ꯑꯐꯕ ꯊꯥꯒꯠꯄꯤꯔꯣ ꯃꯥ ꯀꯃꯦꯟ ꯉꯥꯛꯇ ꯄꯥꯏꯌꯦꯕ ꯑꯗꯨꯒ ꯀꯃꯦꯟꯇ ꯃꯥꯒꯤ ꯊꯥꯒꯠꯄ ꯋꯥꯍꯩꯁꯦ ꯌꯥꯎꯔꯀꯥꯟꯗ ꯃꯥ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯈꯔ ꯌꯥꯔꯛꯏꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯥꯟꯅꯗꯤ ꯃꯥ ꯊꯥꯡꯒ ꯁꯨꯃꯥꯏꯅ ꯅꯪ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣ ꯅꯝꯒꯗ꯭ꯔꯥ ꯅꯝꯃꯣꯏꯗ꯭ꯔꯥ ꯀꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯤꯅꯦ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯒꯤ ꯅꯣꯛꯃꯤꯒ ꯇꯧꯅ ꯃꯑꯣꯡꯗ ꯀꯩꯅꯣꯝ ꯇꯧꯔꯛꯏꯕꯀꯣ ꯑꯗꯨꯗꯣ ꯃꯌꯥꯝ ꯀꯃꯦꯟ ꯑꯐꯕ ꯄꯤꯁꯜꯂꯛꯑꯣ ꯑꯩ ꯍꯧꯖꯤꯛ ꯃꯥ ꯂꯥꯛꯄꯒ ꯚꯤꯗꯤꯑꯣ ꯅꯝꯃꯒꯦ ꯃꯥꯛ ꯂꯥꯛꯑꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯒꯥꯔꯤ ꯃꯈꯣꯟ ꯇꯥꯏ ꯑꯗꯨ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯑꯗꯨ ꯌꯥꯔꯒꯗꯤ ꯍꯨꯔꯥꯟꯅ ꯑꯗꯨꯝ ꯅꯝꯗꯣꯏꯅꯤ ꯌꯥꯗ꯭ꯔꯒꯅ ꯐꯣꯡꯅ ꯑꯣ ꯂꯥꯛꯑꯦ ꯆꯪꯉꯦ ꯇꯥꯕ꯭ꯔꯣ ꯀꯩꯅꯣ ꯂꯩꯇꯦ ꯃꯣꯕꯥꯏꯜꯀꯣ ꯍꯥ ꯀꯣꯏꯕ ꯆꯠꯁꯤꯕ ꯑꯩ ꯍꯧꯖꯤꯛ ꯂꯣꯏꯁꯜꯂꯁꯨ ꯂꯣꯏꯔꯦ ꯄꯨꯖꯥ ꯃꯣꯏꯗ ꯀꯣꯏꯕ ꯍꯥꯅꯤꯌꯥ ꯑꯩꯅ ꯆꯥꯛ ꯊꯣꯡꯉꯣ ꯑꯩ ꯆꯥꯛ ꯊꯣꯡꯉꯣꯏ ꯑꯩ ꯇꯥꯗ꯭ꯔꯦ ꯖꯣꯕ ꯑꯣꯏꯔꯁꯨ ꯅꯪ ꯆꯥꯛ ꯊꯣꯡꯉꯣ ꯑꯩ ꯉꯁꯤ ꯅꯪ ꯆꯥꯛ ꯊꯣꯡꯉ ꯆꯥꯗꯣꯏ ꯅꯠꯇꯕꯤ ꯑꯩ 10 seconds later. ꯌꯥꯝ ꯊꯤꯅ ꯐꯨꯏꯕ 잠깐만, 컴팍트하니 잠깐만. 누가 했다? 이제 혼자 자리에 저거네 안 나오게 왜 누나 哎呦我的妈！ 내가 더 풀어오지 잠깐 꼴비 쳤어. 아? 그래. 잘 보려고 꼴비 쳤어. 섹시해. 너가 sakit yang besar lagi. Bang. Nang sakit yang besar lagi. 저거네 풀어오지 저거네 ꯑꯗꯨ ꯃꯌꯥꯝ ꯃꯅꯨꯡꯗ ꯂꯩꯕꯀꯣ ꯑꯗꯣ ꯑꯩ ꯀꯣꯏꯕ ꯆꯠꯁꯦ ꯍꯥꯏꯅ ꯃꯉꯣꯟꯗ ꯊꯦꯝꯒꯦ ꯑꯗꯨꯒ ꯌꯥꯗ꯭ꯔꯒꯗꯤ ꯆꯥꯛ ꯑꯣꯏꯅ ꯊꯣꯡꯍꯜꯂꯒꯦ ꯀꯃꯥꯏ ꯇꯧꯕꯗꯣ ꯌꯦꯡꯅꯁꯤꯕꯀꯣ ꯑꯩꯁꯦ ꯈꯔ ꯀꯞꯊꯣꯛꯇꯣꯏꯅꯦ 빵! 뭔 사람은 배보다 더 좋은 사람. 왜 이거 톡으로 해놓은 수가 있어? Phải, đừng coi bùi ra à? Coi bùi ra hay là bà? Coi bùi ra hay là bà? 정말 그걸 가져라. Cũng đâu có thứ nào đấy mà bà đi trong rồi đấy, mà bà đi trong rồi chán. 동전도 하는 거. Đây, thùng nó rồi, thì thêm nó rồi. Nâng thùng người ta, thùng này.
ꯇꯧꯒꯦ ꯅꯪꯅ ꯊꯣꯡꯕ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯏꯁꯥꯅ ꯊꯣꯡꯕꯗꯣ ꯃꯍꯥꯎꯗꯣ ꯍꯧꯖꯔꯛꯇꯦꯗꯅ ꯅꯪꯅ ꯉꯁꯤ ꯊꯣꯡꯉꯒ ꯆꯥꯔꯗꯤ ꯀꯌꯥꯝ ꯍꯥꯎꯗꯣꯏꯅꯣ ꯑꯩ ꯇꯥꯛꯄꯤꯒꯦ ꯂꯥꯛꯑꯣ ꯍꯥꯏꯗꯤ ꯇꯦꯁꯇꯣ ꯃꯥꯟꯅꯗꯦꯕ ꯃꯤ ꯑꯃꯒ ꯃꯤ ꯑꯃꯒ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯆꯥ ꯊꯣꯛꯑ 나도 그네 뭐 겨울에 먹으러가래 장동어 장동어인가 나가기 되게 좋더라 아 잡히기 지랄래 맞아 동어래 Papa 짝 잘했어 맞아 동어래 Papa 나와 나 장동어 Papa 나와 짝 두. 내가 잡아간 거 라오 네가 잡아있대 장세 포천게 라오 해봐 라오 해봐 난 이게 뭐 그니 이만 또 내가 또 방비라고 그러나 나마다 본토로 아이게 하이웨이 나마다 본토로 하이웨이로 짝퉁 ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯀꯔꯤ ꯄꯨꯕꯤꯔꯔꯣꯏꯗ꯭ꯔꯕ ꯅꯪꯕꯨ ꯃꯤ ꯄꯨꯝꯅꯃꯛꯅ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯅꯈ꯭ꯔꯦ ꯐꯔꯦ ꯅꯪ ꯄꯩꯁꯥ ꯂꯩꯇꯦ ꯀꯣꯏꯕ ꯄꯨꯕꯤꯔꯔꯣꯏ ꯍꯥꯏꯔꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯍꯧꯖꯤꯛ ꯑꯩ ꯆꯥꯛ ꯐꯥꯎꯗꯤ ꯅꯪ ꯄꯤꯖꯕ ꯇꯥꯔꯦ ꯅꯪꯉꯣꯟꯗ ꯀꯦꯁꯟꯅꯔꯅꯨ 그나 이게 되게 내가 짝퉁 보여주러 ꯀꯦꯁꯟꯅꯔꯅꯨ ꯂꯥꯛꯑꯣ ꯅꯪ ꯄꯄꯥ ꯁꯤꯀꯣ ꯅꯪ ꯄꯄꯥ ꯀꯣ ꯂꯥꯛꯑꯣ ꯄꯄꯥ ꯀꯣ ꯂꯥꯛꯑꯣ 나 먼저 짝 잡고 있대 난 짝대 ꯅꯪ ꯃꯥꯃ ꯆꯥꯛ ꯑꯩ ꯆꯥꯊꯣꯛꯑꯒꯦ ꯑꯩꯅ ꯑꯩ ꯆꯥꯊꯣꯛꯑꯒꯦ ꯑꯩ ꯆꯥꯊꯣꯛꯑꯒꯦ ꯃꯥ ꯃꯕꯨꯛ ꯊꯜꯂꯦ ꯑꯩ ꯊꯣꯡꯒꯦꯕ ꯃꯕꯨꯛ ꯊꯜꯂꯦ ꯑꯩ ꯊꯣꯡꯒꯦ 다리 나를 잡고 ꯉꯝꯃꯣꯏ 나도 다른 ꯑꯊꯨꯝꯕ ꯆꯥꯔ ꯃꯕꯨꯛ 더 ꯊꯜꯂꯦ 좋은 나도 ꯑꯗꯣ ꯑꯩ ꯃꯗꯨ ꯄꯤꯔꯛꯑꯣꯕ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦꯕ 너는 잘하가 이자 ꯑꯩ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩꯕꯣ ꯑꯩ ꯏꯀꯥꯏꯖꯩꯕꯣ ꯃꯈꯥꯗ ꯂꯩꯕ ꯃꯤꯅ ꯈꯟꯅꯔꯅꯤ ꯈꯜꯂꯝꯃꯅꯤ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯃꯃꯤꯠꯇ ꯃꯄꯤꯁꯨ ꯇꯥꯗꯅ ꯃꯣꯏꯁꯨ ꯄꯣꯡꯉꯣꯏ ꯄꯤꯔꯛꯑꯣ ꯑꯩ ꯉꯁꯤ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯈꯟꯖꯔꯤꯅꯤ ꯄꯤꯔꯛꯎꯅꯦ ꯃꯁꯛ ꯊꯤꯔꯅꯤꯅꯦ ꯑꯩ ꯍꯣꯔꯦꯟ ꯄꯤꯔꯛꯑꯣꯕ 너 나를 잡는 거 봐. ꯑꯩ ꯉꯝꯃꯣꯏꯕ 너들이 봐봐도 哎呦我的妈！ ꯑꯩ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯄꯤꯔꯛꯑꯣꯕ 잘자라. 아웅 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 너 이 자식이 필요해 도망가 다들. 아이들 동경. 내 나한테 땡거 투모 있다더라. 에이 안 투모 얘 투모. mabandiki lelo odude ndang mabandiki lam पैसा도 빌어도. 빵! 내 나는 결혼 달리 결혼 안 도. lam 너장 작품들이 있는 lam 가오게 알았어요 이거. 잘해 kayaknya pipe kasi ban mo kuna ko mi ni kam kan naga ꯑꯗꯣ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯕꯗꯣ ꯌꯦꯡꯉꯁꯤ ꯑꯩ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯍꯨꯔꯥꯟ ꯍꯨꯔꯥꯟꯅ ꯃꯇꯦꯛ ꯚꯤꯗꯤꯑꯣ ꯍꯥꯞꯄꯒꯦ ꯑꯩ ꯍꯧꯖꯤꯛ ꯃꯃꯥꯟꯁꯦ ꯈꯤꯇꯪ ꯀꯤꯁꯜꯂꯨꯔꯦ ꯑꯗꯣ ꯃꯥꯡꯗ ꯌꯥꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯣꯏꯒꯤ ꯃꯃꯥꯟꯅꯕꯉꯩꯁꯦ ꯂꯣꯏ ꯀꯣꯏꯕ ꯆꯠꯅꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯁꯥꯎꯟꯁꯤꯗ ꯑꯩꯅ ꯀꯣꯟꯅ ꯍꯥꯞꯄꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯕ꯭ꯂꯥꯎꯁꯁꯦ ꯑꯩꯈꯣꯏ ꯕꯦꯝꯕꯦꯝꯅ ꯇꯨꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯕꯦꯝꯕꯦꯝꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖ ꯂꯩꯔꯦꯕꯀꯣ ꯑꯗꯨ ꯅꯁꯥꯅ ꯑꯗꯨꯝ ꯀꯁꯇꯃꯥꯏꯁ ꯇꯧꯍꯜꯂꯒ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯇꯨꯕ ꯌꯥꯒꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯁꯥꯏꯠꯇ ꯊꯝꯖꯔꯝꯒꯦ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯩ ꯑꯗꯣ ꯑꯩ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯂꯤꯠꯂꯒꯁꯨ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦ ꯃꯥꯒꯤ ꯀꯤꯅꯥꯔ ꯍꯥꯞꯄ ꯈꯣꯠꯄꯁꯦ ꯌꯦꯡꯉꯣ ꯌꯥꯝ ꯁꯥꯊꯤꯅ ꯌꯥꯝ ꯅꯥꯟꯅ ꯍꯥꯞꯄꯅꯦ ꯑꯗꯣ ꯄ꯭ꯔꯥꯏꯁꯁꯨ ꯌꯥꯝꯅ ꯇꯥꯡꯗꯕꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯃꯥꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖꯇ ꯆꯪꯉꯒ ꯆꯦꯛꯑꯥꯎꯠ ꯇꯧꯁꯟꯕꯤꯌꯨꯕꯀꯣ ꯑꯗꯣ ꯑꯩ ꯁꯤꯒꯤ ꯁꯥꯔꯤꯁꯤꯒ ꯁꯦꯠꯇꯣꯏꯅꯤ ꯍꯌꯦꯡ ꯉꯁꯤꯗꯤ ꯅꯠꯇꯦ ꯑꯗꯣ ꯃꯥ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯉꯩꯁꯤꯒ ꯑꯩꯅ ꯃꯌꯥꯝꯗ ꯄꯞ ꯌꯦꯡꯍꯜꯂꯛꯏꯅꯤ ꯑꯗꯨꯒ ꯃꯥ ꯀꯨꯔꯇꯤꯁꯨ ꯑꯗꯨꯝ ꯇꯨꯏ ꯀꯨꯔꯇꯤꯗꯅ ꯁꯤꯗ ꯂꯩꯔꯦ ꯁꯤꯒꯤ ꯀꯨꯔꯇꯤꯁꯤꯁꯨ ꯃꯥꯅ ꯑꯩꯒꯤꯅ ꯄꯤꯕꯤꯔꯛꯄꯅꯦ ꯑꯗꯣ ꯁꯤꯒꯤ ꯀꯨꯔꯇꯤꯁꯤꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯩ ꯐꯤꯁꯤꯁꯨ ꯈꯨꯐ ꯃꯆꯥꯗꯅ ꯐꯖꯩ ꯁꯣꯔꯠ ꯀꯨꯔꯇꯤꯅꯤ ꯑꯗꯣ ꯁꯤꯁꯦ ꯀꯣꯟꯅ ꯂꯤꯠꯂꯀꯥꯟꯗ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯐꯤꯁꯦ ꯌꯥꯝꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯂꯤꯠꯂꯒꯁꯨ ꯃꯥꯏ ꯄ꯭ꯔꯤꯟꯁꯤꯁꯨ ꯌꯥꯝ ꯐꯖꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯣꯔꯦꯟ ꯀꯣꯟꯅ ꯂꯤꯠꯂꯒ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯣ ꯃꯥ ꯆꯠꯁꯦ ꯍꯥꯏꯅ ꯌꯥꯗ꯭ꯔꯦꯕ ꯃꯃꯥꯟꯅꯕ ꯄꯨꯝꯅꯃꯛ ꯆꯠꯅꯈ꯭ꯔꯦ ꯍꯥ ꯂꯩꯇ꯭ꯔꯣ ꯑꯗꯨꯒ sida leitro Pujay na tayo pata 하와나 타라고. kay kay batyan daw doon ah batyan daw doon ah mama kare 아니 그 문은 더 싸우네 나. leitro niya mga buhay din niya ano kamay tayo ng mundo na 빵! Tangalo ka nga rin, kamay ito doon dugo. Nakakap mo doon ah. 어? Nakakap mo doon ah. 거기 Kaya ganun. 아lu 미리도 하고 아루도. Sorry, beetroot to ah. 아. Kasi ito nga pa. Kaya no, kasi, ay kung dahil ko kaya, ay naman, sinabi ko na, dumayan na kung
ꯀꯔꯤ ꯉꯥꯅꯣ ꯅꯪꯅ ꯊꯣꯡꯗꯣꯏꯁꯦ ꯊꯥꯎꯁꯦ ꯕꯪ ꯁꯥꯜꯂꯀꯥꯟꯗ ꯃꯦꯊꯤ ꯗꯩꯔꯣ ꯇꯤꯜꯍꯧ ꯗꯩꯔꯣ ꯆꯅꯝ ꯗꯩꯔꯣ ꯃꯣꯔꯣꯛ ꯗꯩꯔꯣ आलू ठीक है आपकी बात मेथी का मेथी है ना मेथी है ना मेथी मेथी है पाँच मिनट आगे तो मेथी के मेथी है तो ꯑꯁ ꯑꯣꯟꯊꯣꯛꯅ ꯈꯪꯉꯦꯗ ꯇꯧꯔꯣꯕ ꯀꯩꯅꯣ ꯁꯥꯟꯅꯔꯤꯕ ꯖꯤꯔꯥ ꯂꯩꯇꯦ ꯑꯗꯨꯅꯤ ꯇꯧꯗꯣ कितना सालो ꯁꯥꯗ꯭ꯔꯤ ꯃꯈꯥꯗ ꯂꯩꯕ ꯃꯤꯒ ꯍꯧꯅꯅ ꯆꯦꯟꯃꯤꯟꯅꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯃꯥꯏ ꯃꯃꯥꯡꯗ ꯆꯥꯗꯣꯏꯅꯤꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕꯁꯦ ꯉꯝꯗ꯭ꯔꯦꯕꯀꯣ ꯃꯥ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣ ꯅꯝꯃꯤꯅꯤ ꯀꯥꯏꯅ ꯉꯥ ꯁꯦꯒꯥꯏꯕꯒ ꯇꯧꯔꯒ ꯂꯪꯁꯜꯂꯛꯏꯁꯦ ꯌꯦꯡꯉꯣ ꯃꯥ ꯍꯧꯔꯤꯅꯦꯕ ꯈꯪꯗꯦꯕꯀꯣ ꯑꯩꯅꯗꯤ ꯁꯣꯟꯗ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯅꯝꯅꯤꯡꯕ ꯑꯗꯣ ꯃꯥ ꯉꯥꯡꯉꯛꯑꯅꯦꯅ ꯚꯤꯗꯤꯑꯣꯗꯣ ꯅꯝꯗ꯭ꯔꯦ ꯑꯗꯣ ꯍꯤꯟꯖꯥꯡꯗꯤ ꯑꯗꯨꯝ ꯌꯥꯝꯅ ꯍꯥꯎꯈ꯭ರೆ ꯑꯗꯨꯒ ꯃꯣꯏ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯃꯄꯥ ꯃꯆꯥ ꯇꯤꯚꯤ ꯌꯦꯡꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯁꯥꯏꯗꯇꯒꯤ ꯇꯨꯃꯤꯟꯅ ꯍꯨꯔꯥꯟꯅ ꯚꯤꯗꯤꯑꯣ ꯀꯥꯞꯄꯅꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ